Municipal the main tabiri basung boy yamnam Anuradha de Binay Konana Krumzari. Housei Maroiba Pauda National Press Dega Tauronga Iroinana Manipur State Journalist Award Lantokre. Strengthening rural development through cooperative Sahaba Topikta Cooperative Week celebration Pangtokre. Mama Tombige Saraida Kunjalata Haba Wakalunda first district level petting competition Pangtokre. Luinana playwright, director, designer, actor Amadi, philosopher Ratan Tiamda, Sumita Jarat Rambe Award for Lifetime Achievement Award Lantok Tunai Kunaragani. House of Props and Busy. Lebagasagi Mapang Kuding the Pangtung Nabagum State Assistant Department of Information and Public Relations DIPR Manipur Sinduna Nest and Press Day Gitaram Pangtokre. Kaisampaki Nitapa Suteta Labor, the IPRG Auditorium the Pangtokiba, Tarampa Aduki, Sadukama Oina, safeguarding press celebrity. Credibility amidst rising misinformation da haiba thimda workshop amaso pangthoke loinana tonga tongamba hiram tareta khangalaba tegi asiki Manipur State Journalist Award lanthokre tharamadda IPRG Secretary Huingo Warshang IPRG Director Ngangom Udam Singh amadi Senior Journalist Pradeep Fanjawamna tharongi athoiba mitung tharamapu amadi akanaba mitung lenoina sarugi akhe tharamaduga mari lainana Huingo Warshangna High Ngasi Ase Pressinge Yamna Mar Oibanumit Amani Amadi Ngasige Timba Asimakso Hausaki Madamda Tangapadaba Amadi Preski Credibility Ngak Senba Amadi Masida Tengnariba Kudong Chadaba Sing Ngapigani Kudong Sabasing Ase Workshop Asidaso Kanghonaba Honasi Hausake Madamda Preske Tautangase Yamna Maru Oirakpa Kak Natana Chokolapake Matungina Artificial Intelligence AI Ge Matingna Marik Sumna Piba Ngamlakpa Asana Preske Miyoshinga di Ato Asoba Challenge Sama Wadagle Adubo Ngasidi Lange Kulai Oina Pau Seasonaduna Toning the Ba Todokea Ton Bangamle Asagumba Mayam Marak Asida Pressingna Information Sumna Miam the Pangan Bahaiba Asi Yamna Maru Odagle E Pau William Center Asida Pressingna Kadai Pauba Pridam Pangle Haiba Asisu Marik Sumna Kanana Bagi Mipamba Asida Kanapiduna Punna Kangminaba Asi Yamna Maru Oi Pongdoke. Ngasi Directorate of Information and Public Relations Napiba Manipur State Journalist Awards 2025 Ke Mana Pankraba Singh Adudi Science and Technology Reporting da Sanaleba Delegate Reporter Sanasam Kritiba Singh Parliamentary Reporting da Sanaleba Delegate Sub-Editor Dr. Kaidemba Thawamaite Reporting with Special Reference to Women and Children da Sangai Express Ke Sub-Editor Karibamba Yaipavamaite Reporting on the Arts and Culture da Ponapam Delegate Assistant Feature Editor Thongamp Boni Singh Sport Reporting da Huyan Lampauge Special Correspondent Alka Toksom reporting on the public health and Hyzinda Sanaleba Delhi reporter Hamchandra Sagolsem Amasong Best Editor on National Integration and Communal Harmony da Pongna Pampa Paujegi Editor Adipam Robinor Ceremony awarded to the Selwina Listen Kumanga Amati Certification Kusanaki. A new pressure public information is lack of portion and me and then white. I don't know. I see no discussion. But discuss over some objective points. Can we tell the our department, the government, the can tell our actually. Henna Chang the Abodi point down to know talk you have said that. Lebagasiga Yimtangnariba, Myanmar, Bangladesh, Amasung China da housing Nona Lagleba Singnabakea Sikyanglaga, Indian Air Force na notice to Yanman Notami Isu Tagduna Tasagetang Tarahumdegi Kunpawa Notice India da last iskan military exercise Pangtokani Haina Lautoki Bagi Matungina Ngasi Ayupung Taramatoi Makairum Tabada routine exercise Pangtokre Indian Air Force ke Makidegi Ngasi Imphal Airport Pangtokiba routine pre-planned exercise asi Lakadirba Nimikharani Asida Sumakata na Pangtokani Hairi ngase pangthokiba routine exercise aduga mari lainana Indian Airport Authority na thokiba
official public advisory amana ngasi pangthoke ba routine exercise aduna airport ki thabak tharom sangda akaiba amata laikhide airport sing non mento ina thabak tawki Indian Air Force na routine oina exercise pangthoke ba aduna miyamna pakhatana puning leitana lebiu miwa thazabigano exercise ase pangthoklegai manungda miyamna mapung phaba cooperation pibiu haire Maraksida Indian Air Force ke maikaidege phongdok libana India ga thangnariba lebak singna haujek pirak liba saitheng ke ase yenglaga India ga lonariba China Bhutan Myanmar amasong Bangladesh border da year Indian Force ke deployment sem saba amasong rapid response capability ke test tobo oina last scan military exercise ase nabe mage tang tarahumdoi dagina kun phawa pangthokani hariba exercise asida major fighter aircraft air defense unit amasung integrated defense system sing yaugani maru aina sukhoi kuntra mk ama rafale Raiders 2000 Tejas amasung Jagone singba advanced fighter jet sing sarugya gani Hausa pangtoliba Indian Air Force ke last scan military exercise asige mangoinana haukiba October ge tang contract ke November ge tang tara phawda exercise Trisul 2025 pangtokduna Army Navy amasung Air Force yauna major military drill pangtopolai kre haide Historic and Cultural and Research Oriented Documentation Center Kaksingna Apongba Oiduna Naurem Chandramanina Iba Research ke Lairik Kaksing Puram Natke Tampa Yairang Taramatoi Hainaming Tomba Research ke Lairik Ama Ngase Honabi Matungina Pongkre Kaksing Iremban Lambi Dalaiba MS Genius Academy da Pangthoki Bathoramatuda Nomai Temp Rasmond Hana Danamanjari University Imphal ge Vice Chancellor Oirambana Athoiba Mitung Moirang Temp Mukunda Thabakdagi Potharaba Kaksing Girls High School ge Handmaster Oiramba Housing na Research Oriented Documentation Center Kaksing ge President Oiribana Thoramapo Dr. Naurem Munanta Maitei Divisional Forest Officer Chandana Masong Research Oriented Documentation Center Kaksange Secretary Oiriba Mayang Lambam Sanaton Tabaktage Potharaba Kamanipur College Kaksange Hana Principal Oramba Masong Ketramayum Branson Handmaster MMS Genius Academy Kaksing Ahomna Akanamba Mitung Lensing Oina Saruga K. Larika Asida Tangkak Taramatoi Tongna Kaidogle Bengali amasung Meeting Mayek Animakta Punna Yauriba Ngasi Fonkiba Larika Aduke Matangda Nauroi Bump Indramani Gavishant Vuishant President Historic and Research Center Infalna Ngasi Fonkiba Kaksing Puramba Natke Tampa Yairang Taramatoi Gi Matangda Wanganki Thasiki tang kunma thoidagi kuntra phawba Manipur lengang na sinduna pangtokani haina thorang liba sangai festival ase leibake oiriba tangdo leita daba phi bampa amade hausek mayum da hanjan mangamdana relikemda mioli singko humpuromna awasaina khangtuna leiriba matam asida sangai festival pangthobage wahantok leite maram asina pangthokani haina semsariba sangai festival ase pangthokpigano amade yaipok maikege miamna so boycott tobio haina nongpok sayang apunba lop nasange maikege phongdorakle ngase numidang wanamda kekru VID Club ke Sanglenda pangthokiba paugi mifam amada nasal ge President Anand Laisram na phongdorakibada nongpoka sayang apunba lop nasal haibasi thobal khetri lekai dege hauraga chandrakhong fanjangkhong fawda leidiba khulkaya ge club organization kayana punsilaga semba punba lopa amane haukiba Chahida Lebluraba Hausek Legang Sinduna Pangtokani Haina Tauriba Sangai Festival Ause Hausik Odiba Lebaki Tangdu Leita Daba Amadi Lanzinatuna Relicam Kayada Awachina Kangduna Lady Sing Asigi Ana Sol Taunava Hona Draga Festival Pangtokani Haibasi Maram Charibra Festival ase pangthopage mahuta festival da thadagadriba sempam sing aduna rally camp sing da leriba IDP singe kharam masak thongna lejana bathadabiu hausik lengana festival pangthopa habase nasalna sukya yaningte festival asina karisu
pudakloi ahoina dum hena awaba saiteng pigani hanasu irandam asige tongan ba lupkiana sangai festival pangthopa yaroi haina boycott tawna krabani nasana so boycott tawre yaripong maikaida leiriba miamna so festival asibu boycott tawbiduna yengba satpa tawbikano haina another laisramna miamda appeal tawrakle Next Generation Foundation Thobal Sintuna Class 3 dege tenda fawbge mahiroi singge pangthokiba ani subastar level mathematics and science competition ge makong matang tarba mahiroi singda manamatham yenthope thoram pangthokre Manipur University ge Centenary Hall da pangthokiba tharamba aduda hairo kendra ge MLA Dr. Toksam Radishyam na chief guest Department of Fishery ge Saryank project ke nodal officer Sapam Jitena president Sur Hospital Khangabo ke proprietor Dr. Laisram Somen Kumar Biophone ge MD Dr. and Strater Songtham Amadi Babita Chapam Secretary RBS na Chingbana Gas of Honorsing Oina Amadi Transport Department Government of Manipur Director Kumantem Daina Devi IAS na Special Gas Oina Saruga K Taronga Mari Lenana Next Generation Foundation ge Secretary ke SA Heroes na Haikibada Mahiroi Singda Competitive ke Wakalon Hangalanba Amadi Grassroots dege Makong Sengna Chatkhinaba Haiduna State Level ke Thakta Competition asi Aniruk Suba Oina Sinzabane Makatan nasu sinsa kikane haina phongdoki Sebges oina saru yakiba Dr. T.S. Radishyam na phongdokibada ngase aikhoina honaribasi tungi mirongi dabangtene mairoi singna awabathidana lairik laishu ninkisana tamduna khunai asigedamakta matik saba mi amamampo oiduna lebak asigedamakta tungda asoba thawdanga lawrangnaba honagadabane haike mairoi oringaida matampa manghandana Mahida Pungnenga Changtuna Isa ge Pandampa Amaga Loinana Pamsaba Lambida Jalhambada Mama Mapa Singnasu Masa Sange Apamba Kangduna Pungning Togot Bigadabane Haiki Competition Asida Jenbi Umatena Next Generation West School Camp Blooming High Secondary School Kangapoke Class 7 ge Mahiroi Rian Toksamna Next Generation West Student 2025 Iramdam Tutorial Tawbange Class 5 ge Mahiroi Huidrom Tomthinganba Maitei Amade Zenbi Umatenge Class 6 ge Mahiroi Sakurakpamba Diamond Maiteina Mathangsana Next Generation Top Scorer ge Manaphanke Cooperatives as a vehicle for Atma Nirbhar Bharat Haiba Thimda Thasage Tang Taramari Kun Fauba Chathariba Humbudrani Thui Super All India Cooperative Week Celebration 2025 K Sarukama Oina District Cooperative Office Kaksingna Manipur State Cooperative Union MSCU Lamphet Paka Kun Punna Sinduna Cooperative Week Celebration ta amangase Kaksing Sumnang Lekai the Laba representative of Lois Roll Kaksinge Auditorium da Pangthokre Strengthening rural development through cooperative sahaba topita pangthokiba ngasege tharamdada Manipur State Cooperative Bank Limited MSCB Impal ge President Pangambamba Ranjitna Sibges District Cooperative Officer Kakseng Karamtilakumana President Manipur State Cooperative Bank Limited MSCB Impal ge Vice President Yumnama Chibasandra Manipur State Cooperative Union Lamphet Pake Board of Director T.S. Santos Manipur State Cooperative Union Lamphet Pake Chief Executive Officer Laisramba Netaband Register Cooperative Societies Manipur ge Assistant Register of Cooperative Administration Khatribem Bikram Sidna Guest of Honor Singh Oike Ngasigi Tharampa Aduda District Cooperative Office Kaksinge Sub Register Cooperative Societies Thangzam Zoichandrana Kaksang District ke Cooperative Society Singe Housek Oiriba Status ke Matangda Aduga District Cooperative Office Kaksinge Sub Register Cooperative Societies Managing Director Auditor and Tomthinba Luangna Ngasigi Tharampa Duki topic strengthening rural development through cooperatives Haibasigi Matangda Nungi Oiba Warol Fongdoke
Kaksang district ke manungdagi khangalaba cooperative society mapana amade khwaidagi phaba cooperator anidasu manapituna puning thawaki Hombudani Suba All India Cooperative Week Celebration 2025 asaga mari lainana Manipur State Cooperative Union Lamphet Park Board of Directors Sagrapam Hamantana Luchingba Manipur ge Sangnaraba Artisangna Sanaba Anoba Yening Hainimingtonba Sumang Kumai Amasu Ngasi Kaksang Turenta Wang Madalaiba Kaksang Gardinge Singkong the Utke Hairi Kekru Yadi Club Yaidipo KYC Waina Imphal ge North Ewosit Laiba Dr. Helena Eye Hospital and Institute ka Kusam Naraga Nomage Oiba Lemna Mete Jagap Tawage Taurampa Amangase Tawan District Yaidipo Kekru Laimang Community Hall the Pangthokre Lemna Mete Check Tawage Taurampa Duda Dr. Helena Eye Hospital and Institute ke Dr. Chinkhainganbe Kundong Bamna Luchingba Dr. Amadi at the staff singi Timba Amana Kekru Kulge Angang Ahal Singi Yauna Nupanubi Jamaram the Lemna Mete Check Tawke Mathau Taba Hidak Amadi Anuk Singsu Lemna Pangan Ke Ngasigi Mete Sekap Atuda Nupanupi Punamio Manga Sazari Tawagi Mathau Oire Kandok Pangam Ke Makoi Dr. Helena Eye Hospital and Institute na lemna operation pangthokani hairi mede sekap ke thorampa adu pangthopagi matangda Dr. Helena Eye Hospital and Institute ke Dr. Singkhangambe Khundong mamna phongdor kibada mede sek tawage thoram asi Manipur ge mapham kyada hanasu nomaising khudinge lemna pangthokduna miyam da khudung sabasang phanganduna miyambu mateng ka pangduna lagle Tharamasage Sarukama Oinanga Sisu Yadipo Kekru Kulasida Pangtopani Maru Aina Jahi Yamlaba Halsingbo Mating Pangtuna Mita Pana Thamnaba Mating Pangmani Segapta Pangtoklaba Surgery Mathau Tabasing Ado Dr. Helena Eye Hospital and Institute na Makoibo Lemna free of course Yumdagi Loba Amati Operation Loidaba Matungda Yum Poba Tinba Lemna Lepam Japam Sing Piba Operation Lemna Tauba Amadi Madau Taba Hidak Lantak Sing Anungna Jingba Lemna Loina Magbiduna Kudung Sabasing Pangangani Haiki Manipur State Livelihood Mission MSR-LM ge Makada Semkiba Aonba BLF Hiyang Hirent BLF Ima BLF Pubala Anoba Kongtang BLF Sunusipai BLF Marina Kusamnana Sinduna Children Day Special Program ke Makada Mama Aton Bige Saraida Kunjamala Haiba Wakalonda First District Level Painting Competition 2025 Pubala Tourist Home Pubalada Ngasepang Thokre Pending competition da Atuda Bisnupur district ke Tunganba Skun Singdage Mahiroi Chamaga Humpurom na Sargyaduna category Humda Mahiroi Shingna Atoi Hand Sangdamna ke Loinana Makong Matang Taraba Singda Selge Mana Amade citation PK Pending competition da Duge Makong Matang Taraba Singe Mana PBK Tharamda SDO Moirang CH Somendro BDO Moirang Su Oiriba Block Mission Director MSR-LM Moirang Hemamp Ricky MSR-LM Bisnupur ke District Mission Manager Angompa Amarjit Amadi Anoba Kongtang BLF Sunusipai ke President and Binana Atoiba Mitunglen Sing Oina Saruya ke Tharamda Nat ke Oiba Jago Isai Kyasu Utke Tharanga Mari Lainana Anoba Kongtang BLF Sunusipai ke President and Binana Hai BLF Singna Chumna Pulaga Center Tanbagi Matakta Kunai Asige Tungi Yumbi Oigadariba Angang Singda Wakal Khanba Tambiba Amadi Anoba Wakalont Putopa Tamnal Bage Sanganaba Amadi Mama Oibisinge Pandamda Tharamse Pangthopani Haike Rap Seat Mastati Yantopage Tharam Bisnupur District ke Manung Chanba Oinam Dalaiba Usak Khangdabi Manakda Laiba Public Hall Oinamda Modern Era Farmers Multipurpose Cooperative Society Limited Oinam Sana Laiba Organic Farmer Producer Company Limited Santrant Agriculture University Cow Imphal Amadi Department of Agriculture Oinam District 322 Dina Kusamnana Sendunanga se Pangthokre Tharamduda Social and Cultural Activist Dr. Tingbaisam Soren Kumar
Laisram Kiranjit Laksal ge President Laisram Kiranjit District Agriculture Officer Bisnupur Aich Manihana Atoiba Mitunglen Singoina Sarugaki. Tharomdudo Oiname Assembly Constituency gi manungda leiba Lomi Singda Hangam Maru Singh and Thoke. District Agriculture Officer Aich Manihana Manipur ge Pothok Mapal Leibangna Kwadike Pamba Pothokli Makai Yon by Yabasi Chahauni Maram Sinalomi Singna Sen Hena Tanba Ngamnaba Chahau Tasi Haike Dr. Tingbai Sam Sorankomana Pondora Kibada Matam Amada Low Unanabagi Isink Pangpampo Oiramba Turen Kongban Kong Lomi Singna Mensing Cray Lay Ising Marangkaina Leba Nung Supazana Taba Lamdam Sidai Ising Later Gatakle Aduna Low Unava Ishing Lay Aikoi Isana Kongda Thangna Yansale Adubo Lainung dagi Sizinasi Atopa country dagi Lomi Sinmi Singh Ikai Kumnei Aikoi Gidi Lomi Singh Ikai Kumnaba Wali Masi discipline Tambiraga Standard Hanganaba Honase Kumsi Oiriba Hangam Maru Loklaba Matunda Matang Sahiki Thanaba Amok Maru Lahokse Office dagi Amok Lobage Wakal Toksi Sakorpa Habasi Lambitong ka Paraka Kakta Highway Yaroi Low Singubage Potok Inkonge Potok Jaba Konanaba Potok Laba Jinjata Mipanda Tang Traba Matamda Jakwakane Haiki Hausake Matamda Mamangaida Season Ramba Low Patap Mankre Sangari Mankre Low Singubada Nusa Ngang Nanaba Yempak Season Nakidre Samport Koi Kray Mechina Ayamba Sinkray Mamangaida Lamdam Sitage Sing Mapanda Tatuk Lami Hausana Mapandage Pusalaktrabadi Java Pangdabagi Pibam the Lagli Low Lolam Taida Poibi Kurumbagi Kalsa Mangseklale Moranti Irada Chatkray Masi Semdopayai Ariba Chanabi Nauna Haudopayai Lunana Work Culture Sangapatangai Pade Aduga culture ge honglakliba singna luhongbada chabada seasonaki value watpa mapandagi pusilakpa jinjak wahi singna athenpo sing oina seasonary masisu samtokpa changi naba haina narakliba singsu sariba jinjaki machal soibadagini Manipur Municipal Property Tax Board na 13 November 2025 tege horaga 15 November 2025 phawba nimit humni chumna Jiripam Municipal Council ge meeting holder chatharakpa 3 days interaction come hand holding on implementation of property tax at Jiripam Pahaba program pa amang rang loising kray hariba program pa adugi maru eba pandam de praja singda karamna Matam sana masa-masage property register tawhangadage amati masida Jiripam Municipal Council na praja singi mating karamna pangani haiba asage matang dasu kumna khananai ki loinana hand holding su pangthoke Jiripam Municipal Council ge executive officer Moirang Them Surje Singana phongdorokpada council asage employees sing amade caretaker water councillor singi property registration amade property tax payment Chada 90% loire haina phongdoke gamena pirakpa municipal employees singe property tax payment day deadline adusu consent asige oinadi handak sehi financial year 2025-26 asige matam chana pithokpa ngamgane haibagi thajabalai haina su phongdoke hariba interaction program aduda Manipur Municipal Property Tax Board ke Secretary Amba Nando Singh Councillors ke caretaker chairperson S Santi Devi caretaker water councillor Singh council asage executive officer amate councillors ke employee Singh su sarya ke Manipur Women and Child Development Association na MWCDA Run Toba Computer Training Institute Koba Computer Tampam Center Ama Jiripamge Kalinagarda Jiripamge Social Worker and Bude Chandra Singh na Chief Guest Oiduna ngasi hangdokrai ngasi Computer Center hangdokiba asida Jiripam High Secondary School ge Rete Principal John Singh Rete Assistant Inspector of School Jiripam
Promotes da social worker MD Manant Amadi Lalpani High School ge Oza member Hushena Mathangsena President Gas of Honor Oina das the Punky. Save gas oina losing duna Nauna Hangduliba Computer Training Institute Ribon Kaktuna Honabi Matung in a Hangdoke Save gas ke Waran Pidaduna Ngasi Hangduliba Computer Training Center Asina Hena Apaba Amadi Ziripamki Miambo Computer Gain Knowledge Hana Bibangam Lagani Haiba Wapam Sutamke Sayesigi December Getang Tarahumdagi Taramari Poba Numinini Chumna Sisu Nestani Ketan Amadi Dhaka Studio Morega Kusam Naduna BK Events and Entertainment Na Sinduna Manipuda Hanba Oina Skunda Festival 1.0 Hidemington Bus State Level Skunda Festival Amapang Toklagade Pangtokadriba Festival Asida Tongatongamba Skun Senge Mahiru Singna Competitive Competition de Keada Saruka Yabio Haina event organizer Kongdom Bam Suresna Pongdoragle. Hidamasaga Marilenana, Ngasi Manipur Press Club Tapang Topa Pawimi Pampa Amada, Mana Makara Duna High, Pangtokadaribas Kun Festival 1.0 Ase, Maru Aina, Hauragliba, Mahiro Singi extracurricular activity gi, Achoba, Plepompa Amapiba, Ngamnaba Amadi, Skungi, Angang Singda, Pungning Tawatuna, Makwigi Ladyba Talent. Creativity, knowledge kaya adu uthong na bage tansa ama phangana bage pandampa amadane haurakliba mahiro ising ase tungi yumbi oirakadaba maramna ngalingai matamdagi mapham sana semhoba tangai phade maram asena pangthokadariba thorampa asena makoida khara makai mateng ko oina na bage pandam amasune phongdokhe Pangtokadariba Skunda Festival Sidamaru Aina Spell B Painting Competition, Quiz Competition, Sport Photography, Cosplay, Mimicry, Reels Contest, Best Auto Wears, Traditional Attire Competition, Film by Mobile Phone, Real Voice Makeup and Hairstyle Legend, Poster Making Competition, Skunjam 2025 na Chingbasing Jatagadi. Hideaway events singka ase khaktanatana extracurricular activity kaya amaso pangthokade lamna masida ahanba oina pangthokadariba festival asida pmna support tawiraka thoram ase mapong phan biu haina mahana makhatana phongdokhe encouragement tauraga makhoigi talent creativity knowledge leadership amadi school gi spirit se puraknabagi pandam loinana ekhoigi angang singsida extracurricular activities mayam asida ekhone enhance tawjaraga makhoigi confident level amadi makhoigi talent mayam abdu extract tauraga stepping stone oinabagi damakta khone platform se sinja langjabani Swami Vivekananda Auditorium State Youth Center Government of West Bengal nganang numidang wanang pangthokiba mga suba Global Independent Film Festival of India GIFFI 2025 के फिल्म अवार्ड सेरेमनी दा राकेश नावरेमना डायरेक्शन पीबा मणिपुर फीचर फिल्म याहौ थेंगबा खुइमुना सेकेंड बेस्ट फीचर फिल्म अवार्ड दा दुना लेमसनिंगाई ओरबा अवार्ड दु फिल्म सगी डायरेक्टर राकेश नावरेम दा खुसिन दुना इकाई खुमनाबो उलखरे हाइना इपाक फिल्म प्रोडक्शन मणिपुर के ऑफिस सेक्रेटरी एंड थोइथोइबना प्रेस दा थोकबा चेरोलमन हाइरी Jerona Sina Hai, Dr. R.K. Noyan Sana Debina story Amadi, producer Oriba Pilamasagi screenplay and dialogue na Sangnareba filmmaker Kwairapam Bishwamitrani. Dream Culture Association Kolkata na Sinduna Pangthokiba Mangasuba Global Independent Film Festival of India 2025 da Malingi Oina Tonga Tongamba country Humpudagi language Humbudra Taruki film singna Saruya K. Award category Nipuma Panda Thoido Hendopa Film Sing Kangatuna Pikiba Film Award Aduda Manipuri Feature Film Yaho Thengba Khuimuso Yaurakibane Festival Aduda Manipuri Longe Oina Naitom Oina Saruya Kibane Haire Singlem Lapa Festival Aduge Award Ceremony da India, France, Japan, Taiwan Amadi Ate country Kaya Dege Lakpa Filmmaker Sing Amadi Delegate Sing na Saruya K Ningsing Bayabadi Manipur Feature Film Yahok Thengba Khoimo Ase JSK January ki tang mapanda MSF DSK Auditorium da official release tawkraba matung Manipur da Sinba Film Festival sing Namadi International Film Festival Kuntrani Toirom da
entry tawduna sarugya lakibani ngasi phawbada film festival kunromgi result lautopda festival taramanga romda lemsaningai oraba award kuntra ge mathakta phanglapangam khraba film ne haire Young Quarter Organization Amadi DEA Fund Reserve Bank of India RBI के मियंग मखादा Crucial Foundation CFL Center for Financial Literacy Moirang Anina Kusamdana ngase Kokta Municipal Council 1 number 7 da ngase nomage oiba Aadhaar document updation Udyam PAN card e-stamp Aadhaar card Amadi e-KYC na Jingbasing asi miyoy kayada lemna khudong sabasang pibige tharampa ama pangthokre ngasigi tharampa aduda chawrangna nupa nupi punna me marpho hembada hairiba khudong sabasang asi phanganke ngasigi asigumba khudong saba asibo pibibagi damakta Young Quarter Organization ge thongmi singbo makatana miyamgi seba toba henangamba oibiyo haina lengbi rakhiba miyoy kyana haraute amba phongdorangke amasung makatana so hairiba khudong saba asibu mipung khudimakta yohanaba Quarter area da leptana chathaki gane haina Young Quarter Organization ge maikaidage phongdoragle Home Guard singi demand lagliba December ge tang taruka phawge manungda lengang na pithopiyo haina Manipur Home Guard Employees Welfare Association ge President Young Lamp mangina phongdokre ngase luang sangbamda leiba Manipur Home Guard Employees Welfare Association ge office da lakadri bakum salisangani kuntaru ke wall calendar phongbage tharonga manilainana wafama se waimangina phongdorakibadi mauna makataraduna hai Home Guard sing asina tawriba thabak asi Manipur Police amaga chamanana mathau tawri adubo lengana Home Guard sing da piraba allowance sing ase matik chadri maru aina Home Guard sing gi DA ransom money pension benefit scheme sing thambiba ka loinana Home Guard ke oiba tongamba Commandant General ama athubada thambiyu lakadriba December ge tang tarukta Home Guard ke humbutaruk suba rising day da nangnanaba hairiba Home Guard singi demand singa ase lengangna pithopiu natrabade Home Guard singna makhan maka kya ge tongan tongan ba khongsang kya changchalak yai kumjali singani kunturo ke phongliba wall calendar ase kaithalamade atopa miyoi singda yolumna banate Home Guard singi yai phanabagi damakta member singi oina wall calendar ase akangna bida lesangani khak namlaga phongbani member singna calendar ase lupa chama sama da amamamba leibiduna Home Guard Association ke pantok oina ba honabada mateng pangbiu haike ina imung manung puri mina apik pasempham jina difficulty mayam ma moida thengari base warak panumitadi soidana bi yamna kuidana ihawo madi soidana lakani haibase Manipur sarkar ai simasu hamjani soidana ihawum di lakani apik bagi supingna ihaw lakani lakadriba session lisangani kuntaru ke nauna class 1 dagina 10 phawge textbook sing namnaba che leitabagi namada leiriba ase higher authority amade board of secondary education na athuba matamda mahiroi singda phanganaba honabiyo haina All Manipur Press Association ampana apel tawragle All Manipur Press Association Ampagi Yankai Mari Suba Foundation Dega Mari Lainana ngasi Mezo Kundalaiba Manipur Press Club da Pangthokiba Foundation Dege Tharampa Aduga All Manipur Press Association ge President YK Dena Phongdokibani Tharamadu Wankai Assembly Constituency ge MLA Thangsam Arun Kumar Singh Akam Soy Kumar Chairman Board of Secondary Education Manipur as Zitelan Sharma, Secretary, Board of Secondary Education Manipur, All Manipur Working Journalists Union, Amzuge President Asempa Bhaktana Sarugya Ke. Tharomaduge Manung Chanalisangani Kuntaruke, Oiba Wall Calendar Amasu, Honabi Matungina Ponke. Ampage President YK Dena Makataraduna High, Printing Lamda Leiriba Printing Press Association na ngasi Manipur ge tungan ba issue singda sarugya duna awaba kaya mayong naduna lagli amadi sotharaba landamba asige semilonda henna phaganaba honaduna lagli printing press ke industry ase chakhol hanaba honabada lengak asina amadi printing press ke lamda
makok thongba official singe support sing tangai phadaba lei lenga ke loisang natraga lanai ke farm singna mapanda thaduna printing number ge mahuta manipura namiraga manipur miyange semilona ase phaganaba honaba change Mana Makataraduna Haikibada, Manipur Ladipa Board of Secondary Education na pressing the Hanadiki Hauna printing order, Piriga Lakpane Amade, printing the Changadaba Portsay, Kudima Board of Secondary na supply Taraga, print order Toktuna, Matam Chana, Mahiro Shingi, January session as in Nangnaba, say Nam Toktuna Nganna Tokpane Adubo. Lakadurba session 2026 ke nauna class 1 dagi 10 fawge textbook sangase November ke thakai chalaba fawwa Board of Secondary Education na order thokta bana marambo oiraga lyric sing number hautre masina marambo oiraga school ge mahiroi sing da textbook phangdabge awaba khara sauna mayong nagadari maramaduna masigumba kaya ase Tengnadanaba, Marilenaba, Higher Authorities and Education Department ge Commissioner, Board of Secondary Education ge Chairman, Secretary da Haikibasulai Craig. Pangdriba chi ase numit nini manungda athubada sillaga phangan biu. Mairoi singda kudong sadaba tengnagadabadage convener se haina appeal tauke. Tungda Lakaduripa Mahiro Shingi Larigasi, Tamjana Pangana Bona, all Manipur pressures na Choba responsibility to Lojage, Aduna Tragadi, she within November, hey, and talking with them the day. I was so I don't know issue my own, and I had welcome items. Contemporary Indian theatre ge masak mongbo malemda thoidokpa payonta amada nauna saktakpada chopa thodang loramba Manipuri theatre icon Ratan Thiam ge maphamda Sumitra Charad Ramba Award for Lifetime Achievement 2025 piduna ikai khomnaragani chaliba thasage haying thokaba numit tang taratreta Sri Ram Varatiya Kala Kendra na Sinduna Kamini Auditorium New Delhi da pangthokpa tharamabada award lanthokpagi tharamase pangthoklagani award asi lisingani taradagi mapunsi suba arts ta kathokpaga loinana thabak toba artist singbu ikhumnaduna piba hokibni Sri Ram Bharatiya Kala Kendra gi trustee Meenakshi S Das na phongdokibada Mamang da award si wall of music amade dance da kathopagaloina na thabak tawba artist sing de piki adubu handakti anba oina theater personality da award si lantholagani haike ningthauka banumiki numidang oinam pung 3 da Kamani Auditorium da pangthopa tharabda award adu Ratan Thiam ge machanupa thawai da khusinagani award pibage tharam makatarakpada Dharambi Bharati ge poem dege Ratan Thiam na adaptation design amade direction tawba play Kanupriya chorus repertory theater ge artist singers sanagani playwright director designer actor amade philosopher Ratan Thiam chehi sege July ge tangkulum doida lekhidabani Hausak sanabge paw bizari Ayekpam Pratap Singh Memorial Manipur University Intercolleges Football Tournament 2025 के winner का Manipur College Kaksing ओइख्रे Polyester College Yangnam Buabagai Sintuna Karak Playground Chatakiba Tournament के ngase Sanakiba final match ta का Manipur College Kaksing na Thambal Mari College Oinambo Pansan Mari Sena da Maithiba PK Manipur College Kaksing ke Panjan Sedo jersey number 8 and Arnona match ke minute Nipumatoi jersey number 17 M Debrasna minute Humputaru ngakpigani humpumanga jersey number 9 S Leishembana minute Humputra amadi jersey number 25 TS Tombana match ke minute Humputra nipan chan khibani District Sport Association Kaksang na Sinduna Association Sigil Playground Chatharipa 2nd Division Football League 2025 king ase sanakiba match ahanba ground ge match ta PYC kadagna MYC Waikhongbo Pansan manga amada thoikre PYC karaki pansan singdu jersey number 5 Manimatum Kangu Zamna match ke minute tarani thoi amadi yankhai jersey number 24
M Boni na minute kontra nipan, judge number 23 L Rakesh na minute humpumari amadi match loibagi minute maripuga ahapa minute anide chanke. Waikongi pansanaduna judge number 9 Laisramp Diaraz na minute rahumdo ichatpadasan ke football league asigeng ase sanakiba anisuba ground game match dana YZC Langmedong amadi SSC Langmedong pansan amata chanaba ngamdabadrigi draw chetkre. All Jiribam Sport Association SAS in a Sinduna Jiribam High Secondary School playground the Tim Tarana Saruk Yaduna Sanariba Ahanba NJ Rajan Singh Memorial Minibos under 13 football tournament 2025 ke ngasi Sanikiba quarter final match star CKC Chingnong Lekaina Isen Club Dibongbo Gol Marisino the Mighty Babi Cray Hayang Nungtin Punka Animakai Taba Matamda quarter final match star Sonapur ZPSA Sonapur ga UPCB Usathon ga sanagani. Hauzegaro bada maroiba pa omane pizari. National Press Day Thoram ka iroinana Manipur State Journalist Award lan thokre. Strengthening rural development through cooperative sahiba topic the Cooperative Week celebration the pangthokre. Mama Tombige Saraida Kunjalata haiba wakalonda first district level painting competition pangthokre. Loinana playwright, director, designer, actor, amadi philosopher Ratan Tiamda Sumitra Charat Ramp Award for Lifetime Achievement Award Lanthokna ikai khunaragani. Image PAODAM ngasige de matang sidaloisere miyeng tabiri besingbo amuka hana khurumsari.